अहनबदा मरुएब पाउ गवर्नर 𝐍𝐞𝐰𝐬 𝐁𝐫 MLA सिंगा उनादुना प्राइम मिनिस्टर नरेंद्र मोदी ना मणिपुर लाकदौरिबा खोंचत की मतंगदा खनखरे। इस्राएल की लानमी सिंगना ngasisu lepa leitana Gaza da leiba school sing tent kaya amarom loinena yum kaya da makata na tungan ba makhagi attack sing chathari attack sing atuda yamdrapada Gaza da leiba miyot kun mathoi leikidrei Northeast Windona Sandok Saribani Midangi Paumi Tabidi Singbu Jan Mabamna Kurumjari Housing Pau Sandokna Pisari Governor 𝐍𝐞𝐸 BJP MLA Singauna Duna Prime Minister Narendra Modi na Manipur da Lakadoriba Khongchit ki matangda khanakre Manipur da chai ani hena irang na maram oiraga Manipur da khundariba Mipum khudingna awaba kaya mayukna duna laklaba tungda Prime Minister Narendra Modi Manipur da pung kharakha ki khongchata lakliba September 16 da laklagani haina BJP Manipur State Unit da iba cherol thaduna khangalakle hari Manipur da Prime Minister Narendra Modi na lakadoriba sigi matangda BJP Manipur Pradesh ki President A Sarda yauna party ki MLA singa Governor 𝐍𝐞𝐸 laga unaduna ngasi ayuk wari saki Prime Minister ki khongchet asida ꯆꯨꯔꯆꯥꯟꯄꯨꯔ da pung ama amadi Imphal da pung ama khaki khongchet oibana maru oiba mihut sing natroga miyang ko unaduna wari sabagi matam leiroi dauri Governor ga ngasi hanagi Chief Minister Nongtombam Biren Speaker TH Satibarda yauna unakhiba aduda Popular Government sembagi wari yaukhide haina thazaba yaba source amana phongdorakle Israel ki lanmi singna ngasisu lepa leitana Gaza da leiba school sting ten kaya amaram loinena yum kaya da makata na tongan ba makhagi attack sing chathari attack sing adu da yamdrabada Gaza da leiba miyoi kun mathoi leikidrei Israel ki force singna Gaza da makata na leptana school yauna atopa mafam singda bombing tawbada hariba miyoi kun mathoi adu leikidabani nakal amarom da Yemen na tawrakiba drone attack amana kha thangba Israel ki airport amada sokhan ki madugi matungda miyoi ani asokapan nang kre haina phongdorakre Yemen gi drone attack adugi matangda Israel gi lanmi singi mung manung amasung supporters singna lambi da tholaktuna Israel gi Prime Minister Benjamin Netanyahu da fazan kriba Israel gi miyoi singbu thadorakna ba demand tawkre haukiba thangza numita London gi tongan ba street sing da chathaki ba protest sing da miyoi lising kayana campaign group Palestinian Action da thing but tham kibadu loishin ba jathakiba protest da chawrakna miyoi jamapan hena fazan kre haina phongdorakle loinena Israel na Gaza da chathariba lan ase lisingani kunhumdoi gi October dagi hauna yamdrabada miyoi lising homfumari chahum homfuni pan si kre amasung atopa miyoi lakama lising homfuni toi satret homfadara taruk asok pan nangkre atopa lising kaya ama romsu strike amadi bombing tawduna chathakiba attack kaya na lawthoktana leiri haina phongdorakre Manipur High Court ki order matung inna lay inkhol da eviction tawna ba thokiba order adu nauna yengsin ba Union Minister of State Ramdas na Governor da Daksan Kre lay inkhol da lay ba Khunja Singh takthokani haibadagi Khunja Singh na thawngasi minung sigi wang madani haina khongzang kya jangsin dona laklingai jarakta RPI gi National Secretary Maheshwar Thongnawsam gi khuthangda lay inkhol kanbal lufna memorandum ama Union Minister of State Ramdas da pisanki madugi positive oiba response oina Ramdas na wathok adugi matangda yengsinaba Governor da taksin kibani hari ningsing ba yabadi lay inkhol gi Khunja Singh leinaba lam lengak na pi kiba leikrabani adubo lay inkhol gi Khunja Singh na matau karamna khun aduda leirakkiba amadi matam amada wana hingnaba honarakiba sing adu ningsing duna mafam adudagi thadok yade hairabadi Khunja nupi sing mafam aduda masa matanda sizabagi ware fawba logani haina khongjang changsanduna leiri
Manipur Police na loan tingkraba lalholuf anigi kadar ani fare hari. Manipur Police Control Room degi thadrokpa pau amada Wangoi Police Station na konba haurebi awang lekai degi loan tingkraba pripaki sarungba bode sing 𝐶𝐞𝐰𝐬 𝐁𝐫𝐴 kadar ama fare hari. Nakalama romda loan tingkraba lalholuf KCP PWZ kadar amasu fare hari. Hari bamyoy adu wangzing awang lekai degi Hodam Bikram Singh alias Amuba alias Punsiba alias 𝐶𝐞𝐰𝐬 𝐁𝐫𝐴 ni hari. Social Dramatic Union gi 𝐻𝐼 suba Foundation Day pangthokre Palal Thoram aduga mari ledina 3 monthly novel producer society ki chief advisor Leisangthem Magi Sanana Paumi Singona ba amada Magn Hai Taksi Khasi Mangsilaklaba lamda masida ahallaman singbu ikai khumna ba utuna kuina pautak piduna punsi sangnal Leminna bagi pandamda lakliba December ki tang kuni panda chai marifu suraba amadi chai marifu gi mathak ki ahal oiraba singda water bag maifu blanket Goodbye sell oina lupa chamanga Manipur gi state fish oiriba pengbana chingba polam sing yanthokadori amadi drama union asina war on drugs the yumfam oiduna sanaba drama amasu utkani haina fongdorakli haiba drama amasu miyamda drama do sanagado budi kanano haganda mafam ase akhoi gi officer ba social dramatic union haibase aduna masida mayam amana awdobe yadabani lamdam se thaksi gasi leitre angang saunare aibani singba mayam jing kitang khandana bi damakta maru oiba togi ahallaman puja toba aduga matam chana matam du aikoina old age pension koina hobok sarga ngasi tap tona old age pension gi damakta mayam ama phangnari singai ri hujikse matam bukuina lepurba matam amma da aikoina senior most citizen worship de toramba aduda matam jiga sanana aikoina ahal samada koina khudol mayam ama yengini wengi do khudol dudi kari kari no haiba matam da makoida maipu sama ma yengini aduga kambal sama ma yengini aduga water bag sama ma yengini aduga makoida kupai sel loinal pa sanga ma yengini aduga aikoina yamna wana okacharba manipur gi set fish pengba fish abido madumasu aikoina asmai to aikoina manung da tawjariba thobok mayam sing sigal loinana yengero se ahan garam badano haiba matamda ani sahi marfu gi mathakta leba makhada dekho yela adumba sahi marfu gi mathakta yeli bese sahi marfu sugadarba ahla mabu respect to bai bese masi for example imung amada masi manaw ne hingoli khana batarasu magi mapadu da ibudo babung saisuje parga ngasi nomuga su hingo aduga nahana angtang masi manaw khane se angta khambiramo aiba nungi be se samada makoi bu saisuji yelaga kambal je yelaga tangdu leita ba ahangi sibine sapum ele aibedo ahangi pokta lo lamjumje tangdu leita ba mo ene namgi damta 28 aduma 28 numit asisa matam asigi yawan ge loina aikoina war on the drugs Satya Sai Baba gi chama subama pokumunga mari lenina Satya Sai Run and Ride 2025 ngasi Satya Sai Organization Manipur na sendura pangthokre langzing asawbada leiba Enchanted Garden degi Cycle Ready ama organization asigi president Janambam Falguni dalam thaki Fit India team amadi SSSSOM group na saruya kiba Cycle Ready adu Imphal West ki tungan ma mafam da koina thaururaba matung garden asida mok lamthungki tharamadu da nupi amadi nupa gi oiba lemzel ama category ahum thokna kilometer ahum kilometer manga amadi kilometer tara chenki tharamadu da saruya kiba CRPF langzingi commandant Padmasri and Kunjarari na hai haksang sengna leisi haiba pauzel puduna sai baba gi bakta singna fawba haksang fabana isagi lanni haiba wakalona sida thoram asi sinba si atuki madik thagali cycle rally amadi lamzel da saruk yariba khudingmak vakta singna medal amamam hotuna okpiba asi aduki matik nungai ba fawi masigomba thoram asi Imphal da khangnatana tongan ba district sing da pangthok bangamba oibi haiki thoram adugi sarugama oinas u chara sing su thaki Unity Run and Ride 2025 being held in Imphal on 7th September 2025. This event is held in connection with the centenary birth celebrations of Sri Satya Sai Baba, and this event is one of the events which are held across the country
60 plus cities in the country, and our state is having this program today. And after our event here at Imphal, a similar program will be held in other cities like Guwahati. And one point is this event is also supported by Government of India in the sense that Fit India initiative of Sports Authority of India. Sri Sathya Sai Seva Organizations India gi state unit amo oriba Sri Sathya Sai Seva Organization Manipur aduga sinjariba Run and the Ride se awan Sri Sathya Sai Seva Organization asibo hodopiramba magi centenary year celebration ga mari leinana 18-month celebration phangdok seba asida ekoi gi Fit India amadi ekoi foundation Bohira Foundation masi gi singsina sponsor tawiraga ekoi sinjaba adu ma program ni masi state amamamda city anida singadaba ranni adubu masi ekoi Manipur dadi ekoi Imphal ran sikhaktani ekoi sinjaba Kabi Abdul Said Chowdhury ne laikhidabada Naharol Writers Forum Baskadi Kasarna awawa phongdokpagi mifam pangthokre Lufki President Tahir Sajawamna mifam apu oijana pangthokiba mifam aduda Lufki maru oiba myoy singsu sarugyaki laikhidraba Kabi asina hinglinge matamda tawramkiba thabak singbu thoram aduda sarugyariba singna singthaduna wafam kayaso phongdongnaki Kunai asida mai horol digi laikhidraba gi thawai singna malemda kumlakpa matamni haina launaba langban thaga mari lenena lainingthau malem anganba sanamhi thoga luf wangoina senduna wangoida leiba lainingthau malem anganba sanamhi taranglen leipunbigi sanglenda laikhidraba singi mafamda ngamzaba hairam leiram katpagi thoram pangthokre hariba thoramasi chai khudingi langbangi thanel numita pangthoktuna lakpagi manung channa kumsi sahigi oina ngasi langbal thanel numit asidasu pangthokpani haiduna laningtho malem anganba sanamahi thoga lufki secretary thoksom saratchandrana phongdoraki Chahi Kuningi Leptana Chatarakpa Likmabam Radhe Devi SSLC Award Distribution Chayasigi Oinasu Kuntaret Suba Oinangasi Thobal District Manung Chanalaiba Lamding Progressive English School da Award Yantopaki Tharam Pangtokre Tharamaduda Khangabok ACG MLA Okram Surizakumar na Chief Guest Srimati L Radhe Devi Trust ki President na Tharam Adugi President Amadi IRE Group of Institution Wangzingi Founder Dr. N Razif Kumar na Guest of Honor Oiki Tharamaduga Mari Lenin MLA O Surizakumar na Phongdokibada Hauzik Manipur gi economic ki fibam aduki matik sotharaba matam masida education da ahenba mityeng sangba haibasi khwaidagi darkar leiba amani haiki Hauzik Manipur si economically yamna strong oina ba mipum khudingmak educated oiba tai haiki mairoi singnasu international ki level da mai pakna ba kanna honagadabani haina pokning thawatki Thoramadugi guest of honor gi warol piraduna and Razif Kumar na mahairoi kayada Poning Togatpagi Warol Kayama Piki, Maki Warol the education gi Yamna Chowna Ahongba Lairaba Matam Sida, Angang Singna Masaka Chana daba, Haza daba Subsekaya Loribana Fauzagadaba Angang Kaya Mangduna Lady Basi Equigi Jetnary by school gi system Asinani Haki, Amadi Hauzik Angang Kuding Magda career counseling PB Basi, Todaba Yadrabani Haibawafam Tamki, JSG Oina Handak Bosem Neloba SSLC examination da. Thobal District ki makok mathang takraba sing ahum khangatuna award piki first position ki oina Progressive English School Lamding gi mahairoi Justina Laishram amadi Evergreen Flower School Thobal gi mahairoi Sagosem Budimati Mangangda certificate amadi sel oina lupalising nipan piki loina second position da Ibemhal Vishal Academy Sapam gi mahairoi Nelson Wangkemda certificate amadi sel oina lising taret amasu piki Arabadamraiba Pau Amana Bizari. Governor Ajay Kumar Valana VCP MLA Singa Unaduna Prime Minister Narendra Modi na Manipur da Lakadoriba Khongchit ki matangda khanakre.
Israel के लानमी सिंगना ngasisu lepa leitana Gaza da leiba school sing tent kaya amarom loina yung kaya da makhatana tongan ba makhagi attack sing chathari attack sing atu da yamdrabada Gaza da leiba miyoy kunmathoi leikidrei Norris window na sandok sari benimidangi pau matang sa daloy sari ming tabiri ba singbo mo kahanna jan mabimna kurum jari. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Central government ki thabaki exam mai paake khallagadi kari pagadabano khangbadagi kari paroidabano khangbana hena maru oi. Russell Coaching Institute Mayang Imphal SSC Defense Samadi Banking Exam Singi Tha Taruki Boarding course Hauzaragani Mafamasida Boarding the Leiba Satro Kudingmak Thavaki Exam Singda Written da 100% success oiri Mafamasida Sakdaraba Retired Navy Air Force Samadi Subject Expert Singna Takpi Tambiri Boarding the Leiba Satra Sing No Madapung Tara Ozaga Lunina Larik Pahanbaga Lunina Pung amagi physical training su pichari mafamasida subject khudingmaki shortcut methods su takpi tambiri akagnaba sit masing kun khaktani yaubining basingna mayang Imphal Bangun buya lerakta leiba Russell Coaching Institute ta lakpiraga registration tobi hau natroga akupamarol gidamak mobile number 8289 833 957 da contact tobirau. Welcome to Uttaranchal University.